ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯄꯥꯏꯅꯔꯤꯕ ꯀꯣꯚꯤꯗ-19 ꯍꯥꯏꯔꯤꯕ ꯚꯥꯏꯔꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥꯁꯤꯡꯅ ꯍꯧꯖꯤꯛ ꯐꯪꯂꯤꯕ ꯑꯋꯥꯕꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔꯇꯪ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ꯫ ꯑꯩꯅ ꯍꯥꯏꯗꯧꯔꯤꯕ ꯋꯥ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯍꯛꯊꯦꯡꯅꯗꯨꯅ ꯍꯥꯏꯖꯕ ꯅꯠꯆꯗꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯑꯀꯥꯏꯕ ꯊꯣꯛꯂꯒꯗꯤ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯦ ꯏꯆꯜ ꯏꯌꯥꯝꯕ ꯏꯅꯥꯎ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯅ ꯃꯄꯥꯟꯗ ꯃꯤꯔꯝꯗ ꯂꯩꯔꯒ ꯇꯨꯝꯕ ꯆꯥꯕ ꯊꯛꯄ ꯈꯪꯗꯕ ꯃꯈꯩ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯡꯗꯥꯡ ꯈꯥꯏꯗꯅ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ꯫ ꯃꯈꯣꯏꯅ ꯃꯄꯥꯟꯗ ꯂꯩꯔꯒ ꯃꯤꯀꯣꯛ ꯊꯣꯡꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯕꯨ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯍꯧꯖꯤꯛ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯂꯧꯁꯤꯡ ꯌꯦꯡꯁꯤꯟꯅꯤꯡꯗ꯭ꯔꯦ꯫ ꯂꯥꯛꯄ ꯇꯥꯔꯒꯅ ꯃꯈꯣꯏꯗ ꯊꯤꯅ ꯉꯥꯡꯕꯤꯕꯁꯦ ꯃꯌꯥꯝ ꯂꯥꯟꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯛꯍꯟꯅꯤꯡꯗꯕꯗꯧꯅ ꯃꯈꯣꯏꯁꯨ ꯀꯩꯁꯨ ꯂꯥꯛꯅꯤꯡꯉꯝꯃꯣꯏ꯫ ꯃꯈꯣꯏꯅ ꯀꯩꯁꯨ ꯑꯅꯥꯕꯗꯣ ꯄꯨꯔꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯀꯥꯏꯗ ꯀꯩꯁꯨ ꯅꯥꯍꯟꯅꯤꯡꯉꯝꯃꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯩꯔꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯃꯊꯦꯜ ꯀꯌꯥ ꯊꯣꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯗꯅ ꯂꯥꯛꯀꯅꯨ, ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯒ ꯐꯖꯅ ꯂꯩꯌꯨ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯂꯩꯔꯒꯅꯤ ꯃꯈꯣꯏꯅ ꯂꯩꯗꯣꯏꯁꯦ꯫ ꯑꯩꯈꯣꯏꯅ ꯏꯔꯩꯆꯥ ꯑꯃ ꯑꯣꯏꯔꯒ ꯃꯈꯣꯏꯗ ꯂꯧꯁꯤꯡ ꯌꯦꯡꯁꯤꯟꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯩꯔꯩꯆꯥꯁꯤꯡꯗꯨꯅꯗꯤ ꯃꯈꯣꯏꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯤꯔꯝꯒꯅꯤ ꯈꯟꯕꯗ ꯇꯨꯖꯨꯡꯕ ꯐꯥꯎꯏ꯫ ꯍꯣꯏ, ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯗꯨꯁꯨ ꯆꯨꯝꯃꯦ꯫ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯦꯗꯤꯀꯦꯜ ꯐꯦꯁꯤꯂꯤꯇꯤꯁꯦ ꯑꯇꯩꯒ ꯌꯦꯡꯅꯕꯗꯗꯤ ꯆꯥꯡ ꯌꯥꯝꯅ ꯅꯦꯝꯃꯤ ꯍꯥꯏꯕ ꯑꯩ ꯏꯁꯥꯅꯁꯨ ꯌꯥꯖꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯤꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯅꯥꯕ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯍꯤꯗꯥꯛ ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯃꯈꯣꯏꯕꯨ ꯀꯧꯊꯣꯛꯄꯤꯔꯒ ꯃꯇꯝꯁꯦ ꯊꯦꯡꯊꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯂꯦꯚꯦꯜꯗ ꯍꯣꯠꯅꯗꯨꯅ ꯃꯈꯣꯏꯕꯨ ꯀꯟꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯍꯥꯏꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯇꯦꯟꯁꯤꯟꯖꯔꯒꯦ꯫